Lupa crore lising amaga chatret kahumfu taruk changna semgat kadawriba Imphal Ring Road Project ngasi Chief Minister N Biren Patsoe sigi takhel khongbal maning leikaida urep uyung tamkhre. Miyamna tampakta irang hobiganu tangdu leitana thambiyo Manipur gi apunbagi saktam ngakpana leingak asigi mathau oijage haina Chief Minister N Biren na phungdokre. Amasung Assembly ki Privilege Committee ki mifam athubada famduna Manipur da ki tokhai bataliba kuki MLA taragi mathakta action lau haiduna maira pai bising na Assembly da thomjinkhre.